Nakal Amaromda Kurai Kongpal Singawam Lekaidigi Salam Kogen Kobami Amadagi Nafna Opium Fakat Kibaduga Kai Samtongi MLA Elzen to Kumarga Mari Lena de Haina Kogen Gimanau Nupa Salam Kelena Sengdokkhre Hiram Asigi Matanga Kelen Hai Toyota Fortuner registration number MN06LA3456 Asi Mangna February Gitang Tarani to the Lake Kibagi Odd Commissioner the Biba Affidavit Amadi Transport Department take Loba Sales did soonalay. Code of Conduct Laikiba Amasu Michael Gamari Lina Transport Department ke official Sing Tabak Chinbana Gari Asagi registration gaming on Topa Ngamdring. Akoigi election gi new gi election commission of India gi guideline matungina tang tarita nomination paper file to be tang mapanda koise scrutiny to adu lora matungda tue badaida gari si atopada yon giba an haitai ada intabda napi kanguna napi police station koigi hadi kanguna case am register to ye batare adagi madu Sengdokkhre yabdo ai site gi sana sengdoe lairi kangmudana mo masana admit tawre adelona nangasi print namasung electronic media gi live chinaw singda maduki copy singdo chumni chamcham na aina high banataba chamcham na copy singdo su furnish tawraga just for the satisfaction of the people at large khangna na mongda aduna media gi khuthangda matum amda Sengdokkhre gi aduna tab targade lairi ba makli report se koi ngarang na police na kaniga konena fakiba mi aduna tonglapa Toyota Fortuner Gari Adu Mahagna February Tarani Toida Yon Krabani. Togdok Aduga Mahaka Hiram Amatada Mari Lene de Haina Samtong constituency MLA Elzen to Kumarna Sengdokkhre. Togdok Adugi Matang Dangasi MLA Elzen to Kumargi Yumda Paugi Mifam Ama Pangtokre. Paugi Mifam Aduda MLA Elzen to Kumarna Hai. Hariba Toyota Fortuner Gari Asi Aigi Ming the Leramba Garini. Gari Asi February Tarani Toida Yon Kibani. Gari Gi Ming on Basi. Lady Bamioi Aduna Tovifam Tokpani, Adubo live activity Gari Asigi Ming on the Lerambani, Hariba Gari Asi Angondagi formal oina transfer Tokrabani, Lady Bamioi Asinasu Gari Asi Makoina Lake Krabani Hinale, Hibasu Lerabani, Masida Yam the live activa Amadi Gari Asi Maming on the flag post Tetuna Chalambasiri, Kaisamtong constituency MLA Gari Degi Kani Fari Habsi Tav the Kaisamtong Miam Amadi, Manipurgi Miam the Yam the Lan Ukikadaba Adugi Damak Miam the Sengdokkhre, Gari Asi Yon Kivagi official say Chang Lady, Togdok Asiga Mahaka Hiram Amata the Mari Lene Day, Masidagi Para Amat Tamle Madudi Gari Yon by the Yam the line at Tau Basi Fatabama Oi, Laiva Yonba Amadi Gari Ming on by the Transport Department Badam Changhandana, Honabio Hainam Hagna Makataki. Akoigi election gi new gi election commission of India gi guideline matungina tang tarita nomination paper file to be tang mapanda koise scrutiny to adu lora matungda tue badaida gari si atopada yon giba an haitai ada intabda napi kanguna napi police station koigi hadi kanguna case am register to ye batare adagi madu Sengdokkhre yabdo ai site gi sana sengdoe lairi kangmudana mo masana admit tawre adelona nangasi print namasung electronic media gi live chinaw singda maduki copy singdo chumni chamcham na aina high banataba chamcham na copy singdo su furnish tawraga just for the satisfaction of the people at large khangna na mongda aduna media gi khuthangda matum amda Sengdokkhre gi aduna tab targade lairi ba makli report se koigi tabada hek yengmada nungai taba oral evidence the documentary evidence and is corroborate to ngakani ko adana ko gidi ai site gidi kari gum bomong amata da kari su ai mai leina banatre the only thing is like kangmu dana mon ming change ownership transfer to gada badong mona to biram daba adu kakki wari ni adu it is their liability to moina kari to toraga kari tornge na habisi ju ko mai to ai involved to na to na I have not answerable ai na khumam ju tok tre engkal an gari si ga mai le endram yana samnu kele prajana musmani bi prajana la na loba khotba lairamaga su lairiba real fact sigi porchini na habituma to sidige ina paramli tamne karino habitar gedi khoi manipur da yamna laina maruina lam yona bate khafai gari macha yona bagumba koina tongnari makal yam line line tongna phattaba habitai mato koina su kaina khalauda mamdi lairi baga yoli baga ani dugi confidence ta wang tong dong ngate ne do aduna matu bi do kuma to mong ta na restart to bi ba de lo transport department so lingum ba su ma change to ko pu mu ji yam thu to bi ra ga di amasung lairi ka mun yam thu to na hek lai ba to bi ra ga di matuma yamna nungai ba apa makli system organi engkal
Nakal Amaromda Kurai Kongpal Singawam Lekaidigi Salam Kogen Kobami Amadagi Nafna Opium Fakat Kibaduga Kai Samtongi MLA Elzen Tukumarga Mari Lena de Haina Kogen Gimanau Nupa Salam Kelena Sengdokkhre Hiram Asigi Matanga Kelen Hai Toyota Fortuner registration number MN06LA3456 Asi Mangna February Gitang Tarani to the Lakibagi Odd Commissioner da Piba Affidavit Amadi Transport Department Ki Loba Sales did Sunalay Code of Conduct Lakiba Amasu Michael Gamari Lena Transport Department Ki official Sing Tabak Chinbana Gari Asigi registration Gaming on Topa Ngamdringai da live activa Tawdok Asi Tokibani Tawdok Adu the MLA Zen Tukumarga Hiram Amata da Mari Lena Tabana Miyamna Lan Ubiga Nuhaina Kelenam Katana Sengdokkhre Toyota Fortuner number MN06LA3456 Hairiba Gari Asi Honorable MLA Langpolakpam Jenta Kumar Dagi Ai Isamak Salam Khelen Singh Kurai Kongpan Chingangbam Lekai Dagi February gi date 12 Asida Ai Hangna Laijarabani Ngasi Thokriba Port Habagi Gari Asiga Mari Lenana Thokiba Asiga Hairiba MLA Langpolakpam Jenta Kumar ga Karigumba Hiram Amata da Mari Lenajade Haina Mayamna Suthajabi Haina Aina Press ki Thomda Sengdokkhre